Manipurda dengue positive oiba case masing asi lising mariga samaga marfuga taruk Youkhre. Haukiba pung kunga mari asida mioi samaga taraga nithoi dengue positive oikre. Masigi manungda Imphal West ki oina mioi humpuga taruk, Imphal East ki oina kuntraga taret, Thoubal district ki oina mioi ama, Bishnupur district ki oina nipani hairi. Hauzik fawada Imphal West district ki oina dengue nakiba apunba masing asi lising aniga samapan ga taraga humdoi sukre. Imphal East ki oina dengue nakiba apunba masing asi sanipan ga subna nipan sukre. Bishnupur district ki oina dengue nakiba apunba masing samaga subna nipan sukre. Thoubal district ki oina dengue nakiba apunba masing marfu taramathoi sukre. Senapati district ki oina humpuga mari sukre madi Tengnopal district ki oina kunga tare sukre hairi.